ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯃꯨ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯐꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦꯗ ꯏꯇꯥꯎꯈꯣꯏ, ꯎꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯗꯨꯅ ꯄꯣꯊꯥꯁꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯎꯈꯥꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ "ꯅꯨꯡꯉꯥꯏꯍꯦ ꯎꯔꯨꯝꯁꯤꯗ ꯐꯝꯕꯁꯤꯗꯤ, ꯅꯨꯡꯉꯥꯏꯇ꯭ꯔꯅꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛ?" ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯤ, "ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯣ ꯑꯩꯗꯤ ꯉꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ." "ꯑꯦ, ꯀꯔꯤꯒꯤ? ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ." "ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏ꯫ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ? ꯍꯤꯡꯆꯥꯕꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ." "ꯑꯗꯨꯕꯨꯗꯤ ꯇꯥꯏꯗ, ꯑꯗꯨ ꯅꯣꯏ ꯀꯤꯖꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ. ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡꯈꯩꯁꯦ ꯐꯥꯔꯒ ꯍꯦꯛꯇ ꯆꯦꯟꯈꯤ ꯍꯥꯏ. ꯌꯥꯝꯅ ꯁꯥꯊꯤ ꯃꯥꯜꯂꯦ." "ꯑꯩꯁꯨ ꯁꯨꯝ ꯀꯤꯁꯤꯜꯂꯦꯕꯨ ꯁꯤꯗꯤ. ꯍꯩꯁ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯧꯕꯅ ꯐꯅꯤ." "ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯧꯔꯁꯤ. ꯍꯌꯦꯡꯃꯨꯛ ꯉꯟꯅ ꯁꯥꯟꯅꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯄꯣꯊꯥꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ. ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯖꯔ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯇꯥꯞ ꯐꯥꯏ꯫ ꯇꯣꯝꯄꯣꯛ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯎꯕ ꯅꯪꯍꯧꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯗꯨꯅ ꯆꯤꯡꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦꯁꯦ. ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ ꯃꯁꯤ. ꯃꯁꯤ ꯈꯔ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯁꯦ. ꯍꯜꯂꯛꯈꯤꯁꯅꯨꯃ." ꯍꯥꯏꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯆꯥꯎꯕꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯏꯆꯥꯗꯨꯕꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯗ. ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯍꯦꯛ ꯋꯥꯍꯜꯂꯤꯗꯀꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯃꯈꯣꯏꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦ. ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯁꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ, ꯍꯤꯡꯆꯥꯕꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯦꯃꯤ." ꯂꯝꯕꯤꯗꯨꯗ ꯂꯩꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯆꯥꯎꯕꯤꯕꯨ ꯀꯧꯏ꯫ "ꯍꯣ ꯆꯥꯎꯕꯤ, ꯌꯥꯆꯪꯂꯛꯄꯁꯤꯗ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ?" "ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ. ꯂꯝꯄꯥꯛꯇ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯇꯣꯝꯄꯣꯛꯄꯨ ꯍꯜꯂꯛꯇꯦ ꯍꯥꯏꯕ? ꯂꯝꯄꯥꯛ ꯑꯗꯣꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦꯅ." ꯂꯩꯃꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ "ꯀꯔꯤ ꯍꯥꯏꯕ? ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯑꯝꯇ ꯂꯩꯍꯧꯗꯦ ꯍꯥꯏꯕ? ꯂꯩꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯑꯩꯈꯣꯏꯗ ꯂꯩꯍꯧꯗꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ. ꯑꯩꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ ꯇꯧꯔꯤꯕꯁꯦ. ꯃꯥꯕꯨ ꯑꯩꯈꯣꯏꯗꯒ ꯂꯩꯕ ꯖꯥꯠꯂꯅꯦ? ꯏꯆꯥꯅꯨꯄꯥ ꯊꯧꯕꯒ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯆꯥꯎꯕꯤ, ꯑꯩꯈꯣꯏꯗ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯩ꯫ ꯂꯩꯃꯅ, "ꯍꯣ ꯊꯧꯕ, ꯏꯃꯥꯒꯤ ꯊꯧꯕꯧ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ?" ꯊꯧꯕꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯄꯥꯅ ꯊꯣꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩ. ꯅꯪꯕꯨ ꯇꯣꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯕ꯭ꯔꯣ?" "ꯂꯩꯃꯤꯟꯅꯗꯦ. ꯃꯥꯗꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯤ." "ꯍꯥ, ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ?" ꯂꯩꯃ ꯃꯃꯤꯠ ꯑꯗꯨꯅ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯆꯥꯎꯕꯤꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯥꯎꯕꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯂꯩꯃꯅ, "ꯆꯥꯎꯕꯤ, ꯇꯣꯝꯄꯣꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯕꯨ ꯌꯨꯝꯗꯒ ꯐꯖꯅ ꯊꯤꯔꯕ꯭ꯔꯣ?" "ꯊꯤꯔꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ. ꯑꯩꯁꯨ ꯁꯣꯝꯗ ꯊꯤꯒꯦ. ꯄꯟꯊꯔꯅꯨ ꯆꯥꯎꯕꯤ, ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯂꯨ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯆꯠꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯣ?" ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ꯫ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ, "ꯇꯣꯝꯄꯣꯛ! ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ! ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ! ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯕ! ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ!"
ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯅ ꯌꯥꯝꯅ ꯀꯧꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯆꯥꯎꯕꯤꯗꯨ ꯀꯞꯄꯗ ꯂꯣꯏꯔꯦ ꯍꯤꯒꯤ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯑꯃꯝꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯆꯥꯗꯨ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯇꯝꯄꯥꯛꯇ ꯄꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯈꯖꯥꯏ ꯀꯥꯏꯁꯦ ꯊꯣꯟ ꯊꯣꯟꯅꯤꯛ ꯂꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄꯁꯤꯗ ꯃꯍꯥꯛꯇꯤ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦꯁꯦ꯫ ꯑꯩꯕꯨ ꯍꯦꯛꯇ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯆꯥꯊꯣꯛꯂꯁꯤꯔꯥ? ꯆꯥꯕ ꯌꯥꯗꯦ꯫ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ, "ꯑꯉꯥꯡ ꯑꯁꯤꯡꯕꯨꯗꯤ ꯆꯥꯗꯅ ꯊꯝꯂꯁꯤꯔ ꯑꯩꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯛꯂꯝꯃꯛꯀꯅꯤꯁꯦ꯫ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯥꯗꯤ ꯐꯥꯔꯛꯄꯅꯤ, ꯆꯥꯊꯣꯛꯀꯗꯕ ꯄꯥꯝꯃꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗ ꯊꯝꯂꯒꯦ, ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯤꯡꯅ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯊꯛꯂꯨꯔꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯝꯂꯝꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯏꯁꯤꯡ ꯊꯛꯄ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯁꯤ ꯎꯃꯪ ꯑꯗꯨ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ, "ꯑꯉꯥꯡꯅꯤꯅꯦ ꯃꯁꯤꯗꯤ, ꯆꯍꯤꯁꯨ ꯑꯉꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯃꯤ ꯐꯠꯇ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯐꯥꯗꯨꯅ ꯆꯥꯔꯤꯕꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯗꯧꯔꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯅꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯁꯤꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯑꯩ." ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯃꯁꯤꯗ ꯊꯝꯂꯒꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯍꯥꯠꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤ ꯃꯆꯦꯠ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯃ ꯑꯣꯟꯗꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨ ꯂꯩꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯖꯩ, "ꯑꯉꯥꯡ ꯑꯁꯤꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯆꯔꯁꯅꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯅ ꯍꯟꯕ ꯇꯥꯔꯦ, ꯑꯩ ꯆꯠꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯏꯁꯤꯡꯕꯨꯗꯤ ꯊꯛꯂꯦ ꯍꯥꯏꯕꯕꯨ ꯏꯁꯥꯁꯤꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯑꯉꯥꯡ ꯑꯗꯨ ꯆꯥꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯂꯕꯅꯤꯁꯦ, ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯄꯥꯝꯃꯨꯗꯅ ꯇꯧꯕꯅꯤ꯫ ꯏꯁꯤꯡ ꯊꯛꯄꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯤꯁꯦ꯫ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯒ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ "ꯑꯩꯅ ꯄꯨꯔꯛꯄ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯗꯅ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯂꯩꯍꯧꯕꯗꯥꯏꯅꯦ?" ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯊꯟꯇ ꯏꯪꯉꯪꯉꯛꯅ ꯍꯥꯏꯖꯩ, "ꯀꯔꯤꯅꯣ ꯁꯤꯗꯤ? ꯉꯁꯥꯏꯁꯤ ꯂꯩꯍꯧꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯁꯛ ꯑꯁꯦ ꯃꯥꯟꯅꯔꯝꯗ꯭ꯔꯦꯅꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯠꯇꯦꯗ, ꯃꯁꯛ ꯑꯁꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ." ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯃꯐꯝꯁꯤꯗ ꯀꯅꯥꯒ ꯑꯃꯨꯛ ꯂꯥꯛꯂꯝꯕ ꯖꯥꯠꯅꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯝꯇ ꯂꯥꯛꯐꯝ ꯊꯣꯛꯇꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛ ꯈꯦꯠꯅꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯤꯔꯥꯟꯅꯅ ꯎꯔꯤꯕ ꯖꯥꯠꯂꯥ? ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯑꯣꯏꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯗꯣꯛꯂꯝꯃꯤ꯫ "ꯑꯩꯕꯨ ꯑꯉꯥꯡ ꯑꯁꯤ ꯍꯧꯗꯣꯛꯂꯁꯤꯔꯅꯦ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯇꯨꯝꯂꯤ, ꯍꯧꯗꯣꯛꯂꯔꯣꯏꯒꯦꯗ, ꯇꯨꯝꯖꯔꯁꯅꯨ." ꯅꯨꯡꯄꯥꯛ ꯃꯈꯥꯗꯨꯗ ꯃꯍꯥꯛꯁꯨ ꯐꯝꯊꯔꯦ ꯑꯗꯨꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯇꯨꯡꯗ ꯃꯈꯩ ꯀꯥꯞꯇꯨ ꯂꯩꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯕꯨ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯔꯣ? ꯏꯃꯥꯒꯤꯗꯤ ꯅꯍꯥꯛ ꯅꯊꯟꯇꯅꯤ. ꯏꯃꯥ ꯏꯊꯟꯇ ꯂꯩꯕ ꯉꯝꯂꯣꯏꯌꯦ. ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯨꯑꯣ.
Oh, imagi tompo. Ima yamna warene. Mahaki manakta yumlona ba miyoi kayam su leiri leimusu yauri. Chawbigi oiriba mataw aduda mahaksu thamoi sokna nungaijharamde mahakna chawbigi mapukning adubu themjinbiri. Isi mafam amada mahak soida leramgani. Aikhoi makha tana thigisi. Chawbi hena su wakhal khanjinkhino. Leiba aibu kari oyo haibano. Isa yaudana ai hingba ngamloi. Leiba aigi isa piyo. Aigi isa tompopo. Mama aina yam nungsi. Isa galap na mangamloi ay. Ngarang hingsupaso tumdana kaptun lay. Tangmo na sato yengba yadremi. Kunjagi nupa kay nasu jingdama na satuna nangi na sana pabutiri soida na pangganisi. Nupi ama na mo hairi. Chawbi nangmo kapatok lo ne. Isudo kari sutawroy niya soida na panggani niya. Chawbi di makata na dumakapli kap na hairi. Aigi isa pado hingsabi na soida na pado na puramlagan. Aigi isa pado hingsabi na si Entre. Hingsabi do gimaguta aigi isa gitaway do soida na taramlagan niya. Ay mo kari oy na sige. Imagi do bong imaso nang ginatong ilake. Imaso nang ginatong ilake. Mayam sangduna themnaba kana hotnari leimana. Makhoi khara singde sakhibado halakpa mali saubi. Makhoi dei pau da losi. Isa phangbra hangsi. Tawbi su yauna makhoi singdu ma pawda thoi. Singje satluraga halakpa makhoi singdu tumin na leplaga leiri. Chawbi na makhoi da onsindo na hangi. Ibungo khoi kari pau lei. Aigi isa nupa du phanglak labra. Kadai no aigi isa. Aigi isa yaw bu udena. Aigi isa thini haina chakhibado phanglak tarabro na khoibo. Nupa amana asumna tapna khumlei. Ideima phanglak che. Jingnung uda khoisu thiba yaba thirabani. Adubu khongulapta liba phangche. Ha kari haiba. Aigi isa phangje haiba. Asi hadna saubi hena kapthurakli. Imagi topo nangbu kadai da leibage. Nangbu thiba da imagi warene. Imagi topo. Leimana makhoi teisu hanaraktrisi. Makhoi na phanglalambasu kanana khangbono si amda kapkhino. Makhoi halakpa ngai khisi. Nupi amana mu chawbi dairi. Chawbi nangi naraibak asi unthongna thidako. He taibang sempiba mapu angang hatu tangdi aswengam yawhanbiramganuko. Amagi nakta amang halakpa pinabiyo. Nupi kharanadi asumna wari lona sanari. Chawbigi masanupado phangani haba thajajrebu aidi hingsabina soina sela puramani. Hoini je aisu thajajrabani. Madugi hingsabiduna khullekai sidagi angang khramasu mamangthakta chenduna pukhrabani. Chawbigi masanupa sisu mahangna senba soina oigani. Mahangna nattana kanan tawbigani. Chawbigi matawasi uthoni yengamkhijreda. Mahakidi pikliba masanupado khaktani. Angau biba gumna leirine se. Ije asumna sum leiba sinadi chum loibo. Madugi angang sabi hingsabido amukta hatna matawdrabadi yaroi. Mahangna sum makhata leiba tarabadi khullekai sida angang amata leiba ngamlaroi mi. Hoi khullekai gi halaman miyam punsinduna ufamdo hek khanasi. Laklamba nupa makhai su hanakre lambida chatna hainai. Idaw idai maki matawse aidi yamna nungaijrebo. Aduni ne ai syam nungaide pana kana de ngau thibani adubu adumak phangdredana. Madugi hingsabiduna khulasidagi angang sin hu pukribase kayam yamle. Mahak ai khutta sibu soidrabani noma. Chinga sida leiramgadra khanbani leiramdene. Leiramgani da aikoi lakpaduda lotki boiromgani. Aikoi budi kidi buzani ma. Nupa amana makhoi singa duda koyeng yengduna hairei. Ngai khoni taw itaw piba yabu udena mabu kadai lehubagi wapam asi tabada makhoi singdu koyeng yengnei aduga hainai. Hoine itaw piba yaudine ngasai singda aikoi ga maga punna chatmina khibadaine aduga mahangna kadaida li thawraba zatno.
ꯀꯩꯅꯣꯗ ꯆꯤꯡꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯈꯤꯕꯒꯨꯝ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯀꯗꯣꯝ ꯂꯩꯍꯧꯔꯕ ꯖꯥꯠꯅꯣ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯡꯈꯤꯕ ꯑꯃ ꯐꯥꯎꯕ ꯐꯪꯗꯗꯨꯅ ꯇꯧꯔꯤ ꯑꯃꯕꯨ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯆꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯊꯤꯔꯨꯈꯤꯁꯦ ꯍꯥꯏꯕ꯭ꯔꯅꯤ ꯏꯇꯥꯎ ꯊꯤꯔꯣꯏꯁꯤ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯥꯏꯗ ꯑꯗꯨꯝ ꯂꯩꯖꯔꯝꯁꯅꯤ ꯑꯗꯨꯛ ꯆꯥꯎꯔꯕꯗꯨꯕꯨ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯜꯂꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡ ꯑꯗꯨꯗꯅꯤ ꯄꯤꯕ ꯅꯥꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯏ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯋꯥꯏ ꯁꯪꯉꯤ ꯁꯤ ꯑꯣꯏꯔꯗꯤ ꯍꯛꯆꯥꯡꯁꯦ ꯄꯨꯝꯌꯥꯡ ꯍꯦꯛ ꯌꯥꯡꯂꯤꯗꯅ ꯅꯨꯡꯉꯥꯏꯔꯦ ꯃꯃꯤꯠ ꯑꯗꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯇꯥꯎꯈꯣꯏꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯣ ꯊꯤꯔꯝꯕꯅꯤ ꯈꯣꯡꯁꯦ ꯈꯪꯍꯥꯝ ꯍꯦꯛ ꯍꯥꯝꯅꯤꯡꯉꯛꯄ ꯃꯈꯣꯏꯗ ꯍꯥꯏꯔꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧ ꯇꯨꯃꯤꯟ ꯍꯦꯛ ꯂꯩꯊꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯤꯕ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯔꯛꯄ ꯍꯧꯏ ꯆꯤꯡꯅꯨꯡ ꯑꯗꯨꯗꯅꯤ ꯆꯤꯡꯅꯨꯡ ꯑꯗꯨ ꯂꯩꯕ ꯂꯩꯔꯦꯝꯕꯤꯗꯨꯅ ꯈꯜꯂꯤ ꯑꯩꯅꯗꯤ ꯇꯥꯏꯕꯪ ꯑꯉꯥꯡꯁꯦ ꯐꯖꯅ ꯊꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯃꯨꯛ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯗ ꯑꯉꯥꯡꯁꯦ ꯁꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯂꯦꯛꯊꯗꯨꯅ ꯂꯩꯔꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯂꯩꯔꯦꯝꯕꯤꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯁꯝꯅꯤ ꯐꯪꯂꯛꯂꯝꯃꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯈꯤꯕ ꯇꯥꯔꯦ ꯑꯩ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯠꯂꯒꯦ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯝꯂꯒꯦ ꯑꯁꯨꯝꯅ ꯂꯩꯔꯦꯝꯕꯤꯗꯨꯅ ꯅꯨꯡꯄꯥꯛ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯦ ꯂꯩꯔꯦꯝꯕꯤꯗꯨ ꯍꯧꯒꯠꯂꯛꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯃꯤꯍꯨꯜꯀꯁꯦ ꯍꯦꯛ ꯌꯧꯏꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯊꯝꯕꯅꯗꯤ ꯌꯥꯔꯣꯏ ꯃꯈꯣꯏꯗ ꯄꯤꯔꯝꯗꯕ ꯄꯣꯠꯅꯤ ꯑꯁ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯐꯔꯦ ꯍꯟꯗꯛꯃꯨꯛ ꯁ꯭ꯋꯥꯏꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯕꯨ ꯂꯥꯛꯂꯕꯗꯤ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯄꯤꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯂꯩꯔꯦꯝꯕꯤꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯃꯤꯜ ꯑꯃꯨꯛꯁꯨ ꯐꯪꯂꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯤ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯆꯠꯇꯨ ꯂꯩꯔꯦꯅꯦ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯨꯔꯦꯒꯦ ꯃꯥꯕꯨ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯑꯩꯅ ꯀꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯦꯝꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯤ ꯎꯍꯟꯗꯅ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯄꯁꯤꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯄꯤꯕꯥꯅ ꯍꯦꯛ ꯇꯥꯔꯝꯃꯤ ꯏꯁꯩꯅꯤꯅꯦ ꯀꯅꯥꯅꯣ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯂꯤꯕꯁꯤꯕꯣ ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯈꯣꯟ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯄꯤꯕꯥ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯃꯤ ꯌꯦꯡꯅ ꯃꯈꯣꯡꯅ ꯊꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ ꯈꯣꯟꯖꯦꯜꯁꯤ ꯁꯣꯝꯗꯒꯤꯅꯤ ꯅꯨꯄꯤꯁꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯃꯁꯛꯁꯨ ꯁꯣꯏꯅ ꯐꯖꯔꯝꯒꯅꯤ ꯀꯥꯟꯅꯗꯦ ꯇꯥꯟꯕ ꯆꯥꯔꯕꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯒꯦ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯄꯤꯕꯥ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯂꯩꯔꯦꯝꯕꯤꯗꯨꯅꯁꯨ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯧꯔꯝꯃꯤ ꯑꯁꯨꯝ ꯀꯧꯕꯅ ꯇꯥꯏꯕꯪ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯁꯩ ꯁꯛꯄꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯑꯉꯥꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯁꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯣꯟꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯩꯔꯦꯝꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗ ꯆꯠꯈꯤꯔꯝꯃꯤ ꯄꯤꯕꯥꯅ ꯏꯁꯩ ꯁꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯍꯥꯏꯖꯩ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔꯦꯅꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯤꯔꯛꯂꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔꯤꯕꯁꯤꯅ ꯑꯩ ꯂꯥꯛꯄꯁꯤ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯂꯝꯂꯣꯏ ꯁꯣꯝꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯄꯤꯕꯥ ꯃꯈꯥ ꯇꯥꯅ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗꯨꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯃꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯑꯉꯥꯡꯅꯤꯅꯦ ꯃꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯄꯤꯕꯥ ꯆꯦꯟꯁꯤꯜꯂꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯣꯝꯄꯣꯛ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯁꯤꯗꯤ ꯏꯇꯩꯃ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤꯅ
mafam asida nangdi leramlaboy wakhal tadabsu male ai hekta pukrake asi khanduna angang adubu makuna lawkhatli aduga manang aduda posili piba mafam adudagi thuna yana thoraklami somna saubigi mayumdani mahaki mayum adu mitin balepte chaubi masabu kauduna aduma kapli mafam adu tiliba miyoising adusu loina kapnai nupi amana hai bema thoina hina su khanchilura kanu nangi leibakta adumna tamlamdu tawribani haina khandoklo asumna haineringi tanjasida thungalgi lambiduda piba changlei mangolda phamna leriba miyoising aduna changlakliba pibada loina yengnei pibana manangana ngangwa podu laklibadu makoina urammi mahi munna muni yengjarami pibana sangsinduna angang adubu mangolda thai angang adubu ubada makoi pumbadu swai launa rami chaubi masanu pa lakli tabada imungdagi senthorakle masana leimaida taduna laribadu mahaksu ure changsinduna masabu konduna kapchai imagi topo isabu mikup ama utabada nama agi thangmai kaya wai isabu halakpa imana khaurang na kairamlibani imagi topo karidu nang tumnu laribasibo si imana kauribasi tabro mikap thoglo si imagi topo ima sida laire mikap thoglo pibana hai idaima auta ngai piko topo ase chingnungi nungpak mathak amada asumna leirambani haujikti ma karisu tawraroi ma ki mihil leiri maiba mathuna kauduna amta yenghansi leimana ibungo nangai sabu pubirakpase eko yamna nungaire anga si wakhal taraknaba amuk hotnaminasi hoi deima nupa amana thuna yangna satuna amaiba kaurure asumna mafamada koirang langi mahaki mafamda leiramba awaba pumnamak adu loina phabugum tawrari somdana hingsabiduna anga adubu yengli mabukningda khalli asuk yamna chaninglabasibu ko ekta sathoklaga loire karigi nangbu yoktun thamgani puknaga puklamane asi haiduna makhut aduna angang adubu paige haina tawi maduda angang adu soi makhirami maduda haizai angang asi mangkrene kamai tari bisanu masina kadai chakraki madubo mamaidu tungdamu onthorei angang aduna madungna phamduna amuk leiramlibudu uri sida phamduna mu leirene masi yamna tuna sathok hawdabri yaroi makhut aduna tap phage tawi amuksu swai mangkhirami adumna dum tawbana mahakna phagi hek tawbaga angang aduna swai dum mangkhirami maduda mahaki mathamoi adudi sauningbada loikre achacha masiga ngangsi aigonda taseng hawridana swai ga mangladana khangani dana kadumna sakre kadumna leikre amuk yeng thorakpada angang aduna nungpak mathak aduda chai machin tumam paiduna leibadu uri chaiga parina masi yenguni mase magi se engona thini kain tawri maline ipi kai hauna sathoke khangani lai masaduna makuta paiba sai masil tumbaduna hingsabiduna thinnabu hotnarami hingsabiduna anga du phanabu hotnarami asumna ngahak makoyani phanabu hotnarami hingsabidu adumna tawbaduda tasina waraklami mamai thangdadi laigi masaduna masil tu masaiduna hingsabidugi mabuk mapaduda thumna thinjili amuk satok amuk thinjin hanjin tawrami adumna tawrabada hingsabidu sirami phatrab hingsabidu laigi masaduna hatlami hingsabigi asibak sangadu siduna taraga leirare laigi masadu mafamdudagi mangkhirami